ꯀꯣꯕꯤ ꯂꯩꯁꯤꯗꯤ ꯍꯦꯛꯄ ꯌꯥꯔꯅꯤ. ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤ. ꯃꯔꯨ ꯂꯣꯛꯀꯦꯅ ꯇꯧꯕ. ꯑꯗꯒꯤꯅ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯀꯥꯕ ꯍꯧꯔꯛꯑꯦ. ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ. ꯌꯦꯡꯃꯟꯗꯅ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯦ. ꯀꯣꯕꯤ ꯂꯩꯁꯤꯡꯗꯤ ꯀꯌꯥ ꯄꯥꯝꯕ ꯌꯧꯗꯦ. ꯊꯥꯔꯤꯕ ꯑꯗꯨꯅꯤ. ꯄꯨꯂꯞ ꯑꯃꯨꯛꯇꯗ ꯀꯥꯔꯛꯀꯗꯣꯔꯦ. ꯆꯥꯕ ꯍꯦꯛꯇ ꯅꯪꯍꯧꯗꯦꯕ. ꯄꯨꯟꯅ ꯀꯥꯁꯟꯗꯅ. ꯁꯤꯅ ꯆꯅꯝꯅꯦ. ꯍꯧꯖꯤꯛ ꯈꯛꯇ ꯀꯟꯅ ꯐꯒꯠꯂꯛꯑꯦ. ꯇꯤꯟ ꯈꯔ ꯇꯥꯔꯝꯕꯅꯦ ꯑꯗꯨ ꯐꯈ꯭ꯔꯦ. ꯁꯤꯅ ꯀꯣꯕꯤ ꯃꯆꯥ ꯑꯃꯨꯛ ꯈꯔ ꯊꯥꯕꯗꯨꯅꯦ. ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝꯕꯨ ꯆꯥꯎꯈꯠꯂꯛꯑꯦ. ꯀꯨꯏꯔꯔꯣꯏ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯔꯛꯑꯅꯤ. ꯉꯁꯤꯗꯤ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗ ꯊꯥꯕ ꯀꯣꯕꯤ ꯑꯃ ꯍꯦꯛꯑꯦ. ꯑꯍꯥꯟꯕ ꯍꯦꯛꯄ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ. ꯑꯗꯨ ꯐꯣꯟꯗꯗꯤ ꯄꯤꯛꯄ ꯃꯥꯜꯂꯦ. ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯆꯥꯎꯋꯦ. ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯁꯥꯅꯒ ꯊꯥꯔꯒ ꯍꯦꯛꯑꯒ ꯆꯥꯖꯕꯁꯦ. ꯕꯤꯠ ꯌꯥꯝ ꯂꯩ. ꯉꯁꯥꯏ ꯍꯤꯡꯒꯣꯜ ꯊꯣꯛꯄꯗ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯊꯣꯡꯒꯦꯅ ꯈꯔ ꯑꯃꯨꯛ ꯍꯦꯛꯆꯜꯂꯛꯑꯦ. ꯌꯥꯝꯗꯤ ꯌꯥꯝꯕꯅꯦ. ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯂꯒꯦ. ꯍꯪꯒꯥꯝ ꯃꯀꯥ ꯈꯨꯄꯥꯛꯁꯤ ꯌꯦꯡꯉꯣ. ꯄꯥꯛꯑꯦ ꯌꯥꯝ. ꯁꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ. ꯈꯨꯆꯥꯎ ꯑꯃꯅꯦꯃꯤ. ꯍꯥ? ꯑꯗ ꯑꯁꯨꯕ ꯊꯨꯞꯄ ꯂꯩꯗꯨꯗ ꯑꯣꯏꯅ ꯑꯗꯨ ꯂꯤꯠꯂꯣ. ꯕꯤꯠꯅꯔ ꯄꯪꯃꯟꯗ ꯃꯟꯁꯤꯟꯕꯗ ꯇꯞꯇ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯃꯤ. ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯈꯨꯌꯥꯝꯅꯦ. ꯄꯄꯥꯁꯨ ꯆꯥꯔꯣꯏ. ꯏꯕꯥꯅꯤ ꯈꯛꯇꯅꯦ. ꯀꯔꯤ? ꯍꯪꯒꯥꯝꯗꯤ ꯁꯤꯡꯒꯩꯅꯤ ꯇꯧꯔꯤꯁꯤ. ꯍꯪꯒꯥꯝꯁꯦ ꯌꯥꯝꯃꯦ ꯃꯌꯥꯝ. ꯉꯥꯏꯍꯥꯛ ꯏꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯣꯠꯄꯨꯗꯤ ꯃꯣꯠꯇꯦꯗ ꯑꯗ ꯇꯤꯡꯁꯤꯜꯂ ꯊꯝꯃꯦ. ꯑꯃꯨꯛ ꯊꯣꯡꯕꯗ ꯆꯔꯥ 2-3ꯂꯛꯀꯤ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯇꯧꯔꯤꯁꯤ. ꯍꯪꯒꯥꯝꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯥꯎ ꯉꯧꯗꯕꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯄꯠꯊꯔꯒ ꯊꯣꯡꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯊꯣꯡꯖꯤꯜꯂꯦ ꯊꯥꯎ ꯉꯧꯗꯕꯤꯗ. ꯁꯨꯃꯥꯏꯅ ꯄꯠꯊꯔꯀꯥꯟꯗ ꯃꯍꯤ ꯊꯣꯛꯂꯛꯄꯗꯣ ꯀꯥꯡꯍꯧ ꯉꯧꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯑꯩꯈꯣꯏꯅ ꯊꯥꯛꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯊꯥꯛꯇꯣꯏꯅꯦꯕ. ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏ ꯈꯪꯅꯔ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨꯗꯤ. ꯊꯥꯎ ꯉꯧꯗꯕ ꯁꯤꯅ ꯍꯦꯟꯅꯗꯤ ꯍꯥꯎꯕꯅꯤ. ꯍꯪꯒꯥꯝꯁꯦ ꯄꯠꯊꯔꯛꯑꯦ. ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯌꯥꯝꯕꯗꯣ ꯂꯣꯏ ꯄꯠꯊꯈꯔꯦ. ꯄꯠꯊꯈꯔꯦ. ꯌꯥꯝꯅꯕꯨꯗꯤ ꯍꯥꯞꯄꯣꯏꯗ. ꯆꯥꯕꯤꯅꯕ ꯌꯥꯎꯗꯦ. ꯆꯥꯃꯤꯟꯅꯕ ꯌꯥꯔꯝꯃꯔꯣꯏ. ꯑꯩꯈꯣꯏꯅꯤ ꯆꯥꯗꯣꯏꯗꯤ ꯀꯥꯏ ꯆꯥꯗꯣꯏꯅꯣ? ꯁꯤꯅ ꯆꯤꯀꯟ ꯈꯔ ꯇꯥꯎꯔꯦ. ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯀꯩꯀꯩ ꯁꯣꯁ ꯃꯌꯥꯝ ꯍꯥꯞꯄꯒ ꯇꯧꯔꯒ ꯇꯥꯎꯔꯤꯅꯤ. ꯀꯟꯅ ꯂꯩꯈꯠꯄ ꯌꯥꯗꯦꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯉꯧꯔꯤ. ꯀꯟꯅ ꯂꯩꯈꯠꯂꯗꯤ ꯃꯊꯛꯇꯣ ꯀꯥꯁꯜꯂ ꯃꯅꯨꯡꯗ ꯃꯨꯟꯗꯦꯗꯅ. ꯑꯗꯨꯒꯤ ꯇꯞꯅ ꯊꯥꯔ ꯉꯧꯕꯅꯤꯅ ꯀꯨꯏꯅ ꯆꯪꯉꯤ. ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯛꯒꯥꯡꯁꯦ ꯇꯞꯅ ꯇꯞꯅ ꯑꯣꯟꯕꯤꯔꯅꯤ.
ꯀꯨꯏ ꯆꯪꯉꯤꯗ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯒꯤ ꯉꯧꯕ ꯂꯣꯏꯔꯒ ꯄꯨꯊꯔꯛꯑꯦ ꯐ꯭ꯔꯥꯏ ꯇꯧ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯕꯇꯔꯗ ꯉꯧꯗꯣꯏꯅꯦꯕ ꯕꯇꯔꯗ ꯉꯧꯔꯒ ꯂꯣꯏꯁꯟꯗꯣꯏꯅꯤ ꯂꯣꯏꯔꯒꯦ ꯃꯌꯥꯝ